NRC update tahol haudrabade lamdam asitagi Yelhoumee sing Mukhragani haina Yelhoumee Furuki President Dr. Phaomei na phongdurklei wafamasi campaign for just and fair delimitation JFD na no NRC no census haiba demand ahing director chathariba wakat mifam ga mari leinana mahangna phongdokibane ngarangdagi hauduna tha asigi taraga fawba wangkai angom leikai da leiba Wal United Youth Club da chathariba wakat mifam aduda saruk yaba lakiba Yelhoumee Furuki President Dr. Phaomei na hai ngasi JFD na census tawdringaida NRC update hana tawgadabani haina changsiliba khongjang ase yamna maram chaba khongjang ne karigumba lamdam asida khundaminari ba Yelhoumee Furuk khudimakna lamdam asida NRC update tahol haudaba taragade lamdam asidagi Yelhoumee sing mutkibi yai mitop khandok haudaba taragade mitop singna aikhoi lakhat kheduna Manipur Legislative Assembly gi sit masingda chawna chaithing pirakpa yai masida tampakta leiriba singda hena sohlakpa yabgi phibam lei loinena mitop sing safu asena lamdam asigi Yelhoumee singda chawna akaiba piraktuna Yelhoumee singi mafam isai iramdamda leirakloi masi khangna mitop khandoknaba NRC update tawgadabani haina kholaw lawribane ngasidi lamdam asigi Yelhoumee Furuk khudimakna amatto oina changsinminaduna lamdam asida NRC update tawnaba khotnaminaba matam oire haina mahana makha takhe singda leiriba kuki sinau singsina ahan ba changakpa matamda hi mayum kha purga leifambo leiramde arubu Yelhoumee ni leiriba maitai amasu naga singi akoigi leifamda masi da matam khara leijage haduna khubak changjau tara thangatuna matam khara khaktang leijage na saidang dura leiramba makoina ngasidi hana Yelhoumee ni leiriba naga gi sinau singi sit kamana kre lakadari basida akoina masigi porchi thingauda taragadi akoidagi yam thina hen ki bayai maram adurang asi NRC gi maramda masi tumba mase chaba mase ki dadurang asi tawriba mayam se tabiriba ubiriba Yelhoumee Furuk khuding mangna pungning thogat piu matang sida kop thok pigano phagi tawbigano masi akoi Manipur da hingmam sung sibagi pakhak oigadoriba khongba mamani habase ai ngasi leibang miyamda ai masi apil tawjari khongjang aduga mari leinana maring uparab assembly gi vice president Trimson Sakana hai aikoina taliba demand de mitopna kanano Yelhoumee na karambano haibadu mayek sengna khandokse haibane lamdam asidagi mitop khandokna ba NRC update tawraba matungda census pangthokpiu haibane aikoina ngasi changsiliba khongjang asi tungda haurakliba mirol gi damaktane masi khangna lengang Yelhoumee singna taliba demand ase phanghangadabane NRC tawduna census pangthokkiba taragade tungda afaba oiroi aikoina ngasi changsiliba khongjang amadi lawriba firep ase hongba leiroi haina mahna makha takhe aikoi na tawriba pandam se mokhoi gi suruk chu yauri habji khanbiraga ngasi gi Yelhoumee miyam changsin liba khongjang se aikoi miyam parja gi damaktani tungi aikoi Yelhoumee singche awaba tardanaba nongai na hingaunaba gi damakta aikoi changsin bani habse puriba in Manipur government gi hojik home minister CM khoina asise NRC hana tawdaba yade habse nokoi se pukning changbiraga aikoi ge Yelhoumee miyamna taliba dabisi thunganbio habse ai mai ase aina haijabni aduna hojik lairiba aikoi se NRC tawdri phaw census tawbi yaroi